Hello guys, welcome back to my channel. Ngasidi fish curry thongba yengminarasi. Machan sida leira tilau sanam loinamak sura tawbagi fadi fajadra hawrage haje Tilaw hana ngauba hawra. Thaw sanga hana tawbagi ne anduna khara thire. Music chanam tha aduga muk singa muk tha ani ani se mix tawraga phajana otlani. Maru marang thae hujukti kamen asinba tomato adom khara thae aduga mongawrani hujukna morotek pa green chili amuk thae amuk polani morok asuba chili powder su thae adudagi ngasai nga atauba makak to thae aduga amuk khara nga ngawrani alu potato su hape turmeric powder hape mahi hapaga hujukna amuk thum amuk thae chang se yengaga aduga amuk kabok nga ole chili powder se khara amuk thae machu se yamna yellow oi haina khara ngangsinnaba machu se khara di taba hore adum yasille mahi se khitang di kangya fish curry thongba lore bye bye.